ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯆꯦꯛ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯉꯁꯤꯁꯨ ꯈꯨꯜ ꯑꯃꯒꯤ ꯃꯤꯁꯤꯡꯗꯨ ꯌꯥꯝ ꯀꯤꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯩꯅꯔꯤ꯫ ꯈꯨꯜꯗꯨꯒꯤ ꯏꯃꯨꯡ ꯑꯃꯗ ꯇꯦꯜꯍꯩꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯅ ꯃꯃꯥꯗ ꯌꯥꯝ ꯀꯤꯅ ꯋꯥ ꯍꯪꯂꯤ꯫ "ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯈꯣꯡꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯁꯤꯕꯣ? ꯎꯆꯦꯛꯇꯤ ꯌꯥꯝ ꯐꯩ, ꯍꯥꯠꯄꯤꯒꯅꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯎꯆꯦꯛ ꯈꯣꯡꯂꯒ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯤꯗꯤ ꯏꯃꯥ?" "ꯏꯕꯨꯡꯉꯣ, ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯣ. ꯈꯣꯡꯂꯤꯕ ꯎꯆꯦꯛ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦꯅꯦ. ꯊꯋꯥꯏ ꯂꯥꯛꯄꯤ ꯃꯀꯨꯅꯤꯅꯦ, ꯃꯀꯨ. ꯃꯥꯅꯕꯨ ꯈꯨꯜꯗ ꯄꯥꯏꯔꯛꯂꯒ ꯑꯍꯤꯡꯗ ꯇꯣꯏꯅ ꯈꯣꯡꯂꯕꯗꯤ ꯈꯨꯜ ꯑꯗꯣ ꯃꯤ ꯑꯃ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤꯅꯦ." "ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯜꯗꯁꯨ ꯃꯤ ꯁꯤꯔꯝꯒꯗ꯭ꯔꯣ?" "ꯁꯤꯔꯗꯕꯅꯤ ꯏꯕꯨꯡꯉꯣ." "ꯀꯅꯥ ꯁꯤꯗꯣꯏꯕ? ꯃꯀꯨꯅ ꯍꯥꯠꯇꯣꯏꯔꯣ?" "ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯑꯃꯗꯤꯅꯦ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ. ꯃꯀꯨꯅ ꯍꯥꯠꯇꯧꯕ ꯅꯠꯇꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯤꯔꯗꯧꯅꯤꯅꯦ." "ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯃꯤꯁꯨ ꯁꯤꯗꯣꯏꯔꯣ ꯏꯃꯥ?" ꯃꯄꯥꯅ "ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯃꯆꯤꯟꯗꯣ ꯃꯦꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯨꯕ." "ꯑꯗꯨꯗꯤ ꯕꯥꯕꯥ, ꯃꯀꯨꯅ ꯈꯣꯡꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯔꯅꯤꯌꯦ." "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨꯕ." "ꯏꯃꯥ, ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦ, ꯎꯆꯦꯛ ꯃꯀꯨꯅ ꯈꯣꯡꯂꯒ ꯃꯤ ꯁꯤ ꯍꯥꯏꯔꯤꯁꯦ." "ꯍꯌꯦꯡ ꯏꯆꯥꯅ ꯆꯥꯎꯔꯕ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯈꯪꯖꯔꯛꯁꯅꯤ ꯏꯕꯨꯡꯉꯣ." "ꯍꯧꯖꯤꯛ ꯈꯪꯅꯤꯡꯉꯤ ꯏꯃꯥ. ꯑꯗꯣ ꯏꯃꯥ, ꯃꯀꯨꯅ ꯈꯣꯡꯕ ꯃꯤ ꯁꯤꯔꯝꯃꯣꯏ." "ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯋꯥ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗꯀꯣ." "ꯃꯥꯅꯦ ꯏꯃꯥ, ꯃꯀꯨꯅ ꯈꯣꯡꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯑꯁꯤ ꯑꯅꯥ ꯅꯪꯉꯣ ꯍꯥꯏꯕ ꯂꯩ. ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯈꯣꯏꯅ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯈꯪꯗꯕꯒꯤ ꯀꯤꯕꯩ ꯋꯥꯅꯤ." "ꯏꯆꯥꯁꯤꯗꯤ ꯄꯥꯟꯖꯤ ꯑꯣꯏꯒꯗꯕꯅꯤꯅꯦ." ꯃꯄꯥꯅ "ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯁꯦ ꯄꯥꯟꯖꯤꯒꯤ ꯃꯆꯥꯅꯦꯕ. ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯅꯥ ꯇꯥꯔꯕ? ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯒꯤ ꯄꯥꯟꯖꯤꯒ ꯃꯔꯤ ꯂꯩꯅꯩ? ꯍꯥ? ꯏꯆꯥꯁꯤ ꯑꯩꯒꯤꯔ ꯃꯤꯒꯤꯔ ꯍꯥ?" "ꯍꯣ, ꯅꯅꯥꯗꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯄꯤꯌꯨ. ꯏꯆꯥꯁꯦ ꯃꯄꯥ ꯅꯪ ꯂꯧꯗꯅ ꯈꯪꯒꯜꯂꯤ ꯍꯩꯒꯜꯂꯤ, ꯌꯥꯝ ꯁꯤꯡꯉꯤ, ꯄꯥꯟꯖꯤꯗꯒꯤ ꯍꯦꯟꯅ ꯈꯪꯉꯦꯅ ꯍꯥꯏꯖꯕꯅꯤ. ꯇꯥꯔꯕ ꯐꯖꯅ ꯃꯣꯏ ꯃꯄꯥ?" "ꯑꯣ, ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ. ꯑꯩꯗꯤ ꯑꯃ ꯑꯣꯏꯅ ꯇꯥꯔꯨꯔꯦ." "ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ ꯏꯆꯥꯅ ꯁꯤꯡꯂꯤꯕꯁꯤꯗꯤ." "ꯑꯩꯈꯣই ꯄꯥꯕꯁꯤꯗꯤ ꯅꯥꯝꯃ ꯌꯥꯗ꯭ꯔꯦꯗꯅ." "ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ ꯅꯪꯁꯨ." ꯅꯣꯡꯉꯥꯟꯕꯒ ꯈꯨꯜ ꯑꯗꯨꯗ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯑꯃ ꯁꯤꯔꯝꯃꯤ꯫ ꯑꯍꯜꯗꯨ ꯁꯤꯕꯗꯒꯤ ꯈꯨꯜꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ꯫ ꯇꯦꯜꯍꯩꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯅꯃꯥꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯃꯀꯨꯅꯕꯨ ꯑꯍꯤꯡꯗ ꯈꯣꯡꯂꯕ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯑꯃ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ ꯍꯥꯏꯅ. ꯑꯗꯨꯅꯅꯦ, ꯎꯆꯦꯛ ꯃꯀꯨ ꯄꯥꯏꯔꯛꯂꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯀꯗꯕ. ꯈꯪꯉꯦꯀꯣ?" "ꯏꯃꯥ, ꯃꯀꯨꯁꯦ ꯑꯍꯤꯡꯗ ꯅꯠꯇꯗꯤ ꯄꯥꯏꯗꯕ꯭ꯔꯣ?" "ꯄꯥꯏꯗꯦ. ꯃꯣꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅꯦ ꯃꯃꯤꯠ ꯎꯗꯦ, ꯅꯨꯃꯤꯗꯥꯡꯗꯗꯤ ꯎꯏ. ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯄꯥꯏ." "ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟ ꯊꯣꯛꯁꯨ ꯊꯣꯛꯇꯅ ꯀꯃꯥꯏꯅ ꯃꯀꯨ ꯎꯗꯣꯏꯅꯣ?" "ꯃꯁꯤ ꯑꯉꯥꯡꯁꯤꯒꯅꯦ ꯋꯥꯔꯤ ꯁꯥꯕꯁꯤꯗꯤꯕꯀꯣ." "ꯑꯗꯣ ꯏꯃꯥ, ꯃꯀꯨꯁꯦ ꯅꯨꯡꯊꯤꯜꯗꯗꯤ ꯀꯩꯗꯧ ꯂꯩꯒꯦ?" "ꯃꯐꯝ ꯑꯃꯗ ꯎ ꯑꯃꯗ ꯇꯣꯡꯂꯒꯅꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅꯅꯦ ꯂꯩꯒꯗꯧꯔꯤꯕ." "ꯑꯣ, ꯌꯥꯝ ꯅꯨꯡꯁꯤꯕ ꯎꯆꯦꯛ ꯑꯣꯏꯔꯖꯥꯠꯅꯤꯅꯦ." "ꯃꯀꯨꯗꯤ ꯅꯨꯡꯁꯤꯕ ꯎꯆꯦꯛ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ." "ꯃꯥꯅꯤ, ꯅꯨꯡꯁꯤꯕ ꯎꯆꯦꯛꯅꯤ. ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯃꯤꯠ ꯎꯗꯕꯅꯤꯅ ꯆꯔꯥ ꯍꯦꯟꯈꯩ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯉꯥꯏꯖꯔꯒ ꯆꯥꯅꯕ ꯊꯤꯔꯒ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯑꯌꯨꯛꯇ ꯆꯥꯛ 2ꯔꯛ, ꯅꯨꯡꯊꯤꯜꯗ ꯑꯃ, ꯅꯨꯃꯤꯗꯥꯡꯗ ꯑꯃ, ꯍꯦꯟꯖꯥꯡ ꯉꯧꯔꯒꯅ ꯑꯍꯤꯡꯗꯁꯨ ꯆꯥꯏ." "ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯃꯆꯤꯟ ꯃꯦꯜꯂꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯃꯃꯥ ꯅꯉꯣꯟꯗ ꯇꯥꯏꯅꯖꯔꯛꯀꯅꯤꯀꯣ." "ꯃꯣꯏ ꯃꯄꯥ ꯁꯤꯡꯕꯅꯤꯅ ꯃꯆꯥꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯡꯕꯁꯦ ꯂꯧꯕ ꯇꯥꯕꯅꯤ ꯃꯄꯥ." "ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ, ꯃꯄꯥ ꯏꯗꯤ ꯑꯗꯨꯝ ꯂꯧꯔꯅꯤ." "ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯈꯨꯄꯪꯁꯤꯗꯤ." "ꯍꯩ, ꯅꯄꯥꯃꯨꯛ ꯇꯥꯔꯗꯤꯅꯦ ꯐꯨꯕꯤꯅꯤꯀꯣ ꯅꯪ." "ꯑꯗꯣ ꯏꯃꯥ, ꯑꯩ ꯁꯥꯟꯅꯔꯨꯔꯒꯦ." "ꯍꯣꯏ, ꯂꯥꯞꯅꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ, ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯥꯟꯅꯧ." "ꯍꯣꯏ ꯏꯃꯥ, ꯊꯣꯡꯒꯥꯟꯗ ꯁꯥꯟꯅꯧꯒꯦ." ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯦꯜꯍꯩꯕ ꯄꯥꯈꯪ ꯐꯥꯔꯦ. ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯖꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯦꯜꯍꯩꯕꯗꯨ ꯃꯁꯥ ꯃꯎꯁꯨ ꯐꯔꯗꯅ, ꯋꯥꯡ ꯆꯥꯎꯔꯗꯅ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯅ
ꯑꯩꯈꯣꯏ ꯇꯦꯜꯍꯩꯕꯗꯨꯕꯨ ꯉꯁꯤꯁꯤ ꯁꯥ ꯐꯔꯛꯇꯣꯏ ꯖꯥꯠꯂꯅꯦ? ꯅꯆꯥꯅꯨꯄꯥꯅ ꯁꯥꯗꯥꯟꯕ ꯆꯠꯈꯤꯕꯗꯨꯕꯨ ꯁꯥ ꯐꯥꯗꯅ ꯍꯜꯂꯛꯏ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯃꯄꯥ ꯀꯅꯥꯅꯣ? ꯈꯔ ꯆꯥꯎꯕ ꯁꯥ ꯑꯃ ꯐꯥꯔꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ꯫ ꯃꯣꯏ ꯃꯄꯥꯁꯨ ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ 이ꯜꯂꯒ ꯁꯥꯗꯥꯟꯕ ꯀꯥꯏꯗꯣ ꯌꯥꯎꯕꯤꯔꯨꯆꯣꯗꯅ, ꯍꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯃꯃꯥ, ꯑꯩꯁꯨ ꯁꯥ ꯌꯥꯝꯅ ꯐꯥꯔꯛꯈ꯭ꯔꯖꯥꯠꯅꯤꯗ꯫ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯂꯩꯔꯦꯟꯀꯁꯦ ꯏꯁꯤꯡꯗ ꯀꯨꯝꯂꯒ ꯇꯥꯞ ꯇꯥꯞ ꯐꯥꯕꯁꯦ ꯃꯤꯅ ꯀꯤꯗꯅ ꯉꯛꯅꯔꯤꯕꯅꯤ꯫ ꯀꯩꯀꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯃꯃꯩꯗ ꯌꯥꯜꯂꯒ ꯐꯥꯔꯤꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯄꯥ ꯑꯩꯒꯤ ꯃꯤꯍꯨꯜ ꯌꯥꯎꯕꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯁꯥ ꯐꯥꯕ ꯍꯩꯔꯤꯕꯅꯤ꯫ ꯀꯤꯒꯟꯗꯕꯁꯨ ꯃꯄꯥ ꯑꯩꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯑꯃꯠꯇ ꯊꯦꯡꯅꯖꯍꯧꯗꯦꯀꯣ꯫ ꯑꯗꯨꯝ ꯀꯥꯟꯗꯗꯤ 이반이 되나드리다. 아이기 누파기 마침 쿠티시디바고. 그리 하이바 마마. 마빠기 콩다 린남이 예레 하이바. 그리 하이바 마마. 린 예레바. 린. 다우시오니. 마콩시다 한나 바보 잉다 카이 종레레미. 아간마나 사리바. 기나 기갈리바. 올린나티예. 마빠 하와이 마리 오이라 말레. 하. 하와이 마리네바. 톡니 까리다고. 마마, 아이나 우지 기신나보도 야만드로. 호이, 야말리 마빠. 솜란 텔헤이바나 징 사타링ngay maku hariba charbu segama asobu mada tongdu leiba urami. Ada tonglibu siksibu thawai lakbi maku haribu sektu natabrane. Manida, mamai saudong mali. Madudi masigu sekse phadaba su ayatre ngasidi. Moise ayuk nungthilda mamit ude haibanina usik karaga hekta pharage. Usik maku aduna aise lamhangna bhaibdu oira malene. Karomdano aina husik pairaga ai taning thibiga thengnadoisibo. Masi pumba aibu nusi saba laba mananiko. Mana ise moithem tawraga chelasi lapna paiminaraga aduga lai. Aduga husik naibo mafam sida ngaihalamlaga aingondagi hena masak fazabi usik nupi am puraga chatkreb. Matungdadi nungsinabase thamba yaba nateko. Masi yoradi chongsilaga pharage. Kaino mitnaga mitnungai tabane isase kainom sum phawida haibo paira sirane pai kidoreni masi phawrage. Hoi ma ai sire he kanano mi mai khonsel taribsina thado aibo phaganu o noina janingasu ado pathiyo aidi hauroi ima masigi usik makusi oira malene mirol nganglachidi koino oibo manglane mangnate taibangni ne aibo phaganu ne thadu ne phattabe mi nangbo sigi usik sidi mayek sengna mirol phajana ngangemi mirol nganglabanina aibo thadu piyo ai saraga noida kaisu kana phangdoi aduna atopu usika moina phawo masak phajaba nupa ꯑꯩꯉꯣꯟꯗ ꯁꯛ ꯐꯖꯕ ꯅꯨꯄꯥ ꯀꯀꯥꯏꯗ ꯉꯥꯏꯈꯣꯁꯦ ꯄꯥꯈꯠꯀꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤ ꯁꯥꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯅꯤꯡꯕ ꯋꯥ ꯈꯔ ꯂꯩ ꯃꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯈꯪꯅꯤꯡꯂꯤꯕ ꯋꯥꯗꯨꯅ ꯑꯩꯁꯦ ꯀꯃꯥꯏꯅ ꯆꯥꯔꯒ ꯍꯥꯎꯅꯤ ꯀꯥꯏꯅ ꯍꯪꯂꯛꯇꯣꯏꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯁꯤꯔꯁꯨ ꯍꯥꯏꯔꯣꯏꯍꯦ ꯁꯛ ꯐꯖꯕ ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨ ꯆꯥꯔꯣꯏꯅꯦ ꯑꯩꯅ ꯍꯪꯗꯣꯏ ꯋꯥꯁꯤꯗ ꯅꯪꯅ ꯐꯖꯅ ꯈꯨꯝꯂꯛꯎ ꯈꯨꯝꯂꯛꯇ꯭ꯔꯗꯤ ꯇꯝꯕ ꯉꯝꯗꯦꯀꯣ Kari wanone mana ngonda hangdui wasibo aidi moi taiba misu natana hoida sidoi saru laibo yenglage hango khara thuna ahan bada nangna mirol nganglise kamaino no han hairo aina aikhoi imagi marumdagi hek tholakpadagi charba leisabi pharaba phawba taibang misinga adum leimiнаrakpagini aise usek oizarasu usek marakta nongmuta leirakte umong mamangdasu paiduna sanarakte adunani aina mirol ngangliba aduga lambisu lamangnaribasi o adu noire mirol phajana nganglibasidi ado noi makuna khongum phamse asina thokale haraga nangdi kamaina miyoibaga leminariba
ꯑꯦ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯕ ꯋꯥꯅꯣꯅꯦ ꯑꯩꯈꯣꯏꯅ ꯈꯣꯡꯕꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯗꯤ ꯅꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯈꯣꯡꯂꯒ ꯍꯥꯠꯇꯣꯛꯄ ꯌꯥꯔꯦꯅꯦ ꯆꯨꯝꯃꯤꯅꯦ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤꯁꯨ ꯑꯗꯣ ꯅꯣꯏꯁꯤ ꯅꯨꯡꯊꯤꯜꯗ ꯃꯤꯠ ꯎꯗꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯑꯁꯤꯒꯤ ꯃꯤꯁꯤꯗꯤ ꯋꯥꯊꯤꯗꯤ ꯐꯖꯅ ꯄꯥꯝꯕ ꯖꯥꯠꯅꯤ ꯅꯨꯡꯊꯤꯜꯗ ꯃꯤꯠ ꯎꯗ꯭ꯔꯒꯕꯨ ꯑꯩꯅ ꯄꯥꯏꯔꯝꯒꯗ꯭ꯔꯣ ꯍꯣꯏ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯤꯗ ꯃꯤꯠ ꯈꯔ ꯂꯥꯎꯕꯅꯤꯅ ꯊꯛꯄꯒꯤ ꯑꯗꯨꯒꯤ ꯋꯥ ꯈꯛꯇꯅꯤ ꯎꯗꯕꯗꯤ ꯅꯠꯇꯦ ꯂꯣꯏꯔꯕ ꯋꯥ ꯍꯪꯕ ꯂꯣꯏꯔꯗꯤ ꯊꯥꯗꯣꯛ ꯑꯩꯅꯦ ꯅꯥꯔꯦ ꯑꯀꯟꯕ ꯅꯈꯨꯠꯇꯨꯅ ꯄꯥꯏꯕꯗ ꯊꯃꯣꯏꯅꯒ ꯀꯥꯏꯕꯩ ꯋꯥꯕꯅꯦ ꯅꯪꯅ ꯄꯥꯏꯁꯤꯟꯕꯩ ꯅꯥꯕꯅꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯗꯤ ꯃꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯃꯔꯣꯜ ꯆꯨꯝꯅ ꯐꯖꯅ ꯉꯥꯡꯉꯤꯅꯦ ꯑꯗꯣ ꯅꯪꯗꯤ ꯀꯔꯤꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯅꯣ ꯎꯆꯦꯛꯁꯨ ꯊꯃꯣꯏꯒ ꯀꯥꯏꯅꯕ꯭ꯔꯕ ꯀꯥꯏꯗ ꯎꯆꯦꯛ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯈꯔ ꯄꯤꯛꯄꯩ ꯋꯥꯅꯤ ꯑꯩꯒꯤ ꯏꯇꯥ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯣ ꯅꯨꯡꯁꯤꯕ ꯁꯥꯕ ꯍꯩꯕ ꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯄꯨꯔꯛꯂꯒ ꯂꯝꯕꯤ ꯂꯝꯃꯥꯡꯅꯍꯜꯂꯒ ꯊꯝꯕꯤꯔꯝꯂꯤꯅꯦꯕ ꯃꯗꯨꯒꯤ ꯎꯆꯦꯛ ꯂꯥꯕꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯣ ꯅꯪꯒꯤ ꯅꯤꯡꯊꯤꯕꯤ ꯍꯥꯏꯕ ꯅꯇꯥꯗꯨꯒꯤ ꯂꯩꯐꯝꯗꯣ ꯈꯪꯗ꯭ꯔꯣ ꯈꯪꯗ꯭ꯔꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯈꯪꯂꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯊꯤꯟꯕꯤꯔꯝꯒꯦ ꯑꯁꯦꯡꯕꯩꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯇꯥꯗꯨꯒꯤ ꯈꯨꯜꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯑꯁ ꯀꯥꯎꯈ꯭ꯔꯦꯗ ꯁꯛ ꯐꯖꯕ ꯅꯨꯄꯥ ꯃꯁꯤꯒꯤ ꯎꯆꯦꯛꯁꯦ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯔꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥꯒꯤ ꯂꯩꯐꯝꯗꯣ ꯏꯕꯥꯅꯤ ꯑꯃꯨꯛ ꯊꯤꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯐꯗꯣꯏꯔꯥ ꯅꯪ ꯑꯐꯕ ꯃꯤꯔꯥ ꯐꯠꯇꯕ ꯃꯤꯔꯁꯨ ꯈꯪꯗꯅ ꯆꯠꯄ ꯌꯥꯄꯣꯟꯇꯦꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯔꯒ ꯆꯥꯒꯦ ꯍꯥꯏꯔꯛꯇꯅ ꯌꯥꯝꯅꯕꯨ ꯁꯤꯡꯉꯤꯅꯦ ꯃꯁꯤ ꯎꯆꯦꯛ ꯃꯀꯨꯁꯤꯗꯤ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯥꯔꯒ ꯑꯣꯏꯅ ꯄꯨꯔꯒꯦꯀꯣ ꯐꯥꯒꯅꯨ ꯐꯥꯒꯅꯨ ꯑꯣꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯕꯤꯔꯦ ꯑꯣ ꯑꯩ ꯉꯁꯤ ꯂꯣꯏꯔꯦꯗꯅ ꯇꯦꯜꯍꯩꯕꯅ ꯎꯆꯦꯛ ꯃꯀꯨꯗꯨ ꯌꯨꯝ ꯇꯥꯟꯅ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯎꯆꯦꯛ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯋꯥ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ ꯎꯆꯦꯛ ꯃꯀꯨꯗꯨꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯇꯦꯜꯍꯩꯕꯗꯤ ꯌꯥꯝ ꯅꯣꯛꯂꯝꯃꯤ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯎꯆꯦꯛ ꯃꯀꯨꯅ ꯅꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯕꯣ ꯌꯧꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ ꯍꯌꯦꯡꯗꯒꯤꯗꯤ ꯏꯕꯥꯅꯤ ꯅꯪꯒꯤ ꯅꯇꯥꯒꯤ ꯌꯨꯝꯗꯣ ꯊꯤꯔꯁꯤꯀꯣ ꯅꯪꯒꯤꯁꯦ ꯁꯤꯡꯀꯤ ꯑꯩ ꯆꯥꯔꯣꯏꯗꯣꯏꯔꯣ ꯆꯥꯔꯣꯏꯃꯤ ꯅꯪꯕꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯅꯣꯏꯒꯨꯝꯕ ꯎꯆꯦꯛꯁꯦ ꯃꯀꯨꯁꯤ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯕꯅꯤꯀꯣ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥ ꯑꯗꯨꯅ ꯑꯃꯨꯛ ꯊꯋꯥꯏ ꯂꯧꯕꯤ ꯃꯀꯨ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯁ ꯁꯤꯅ ꯈꯔ ꯐꯩ ꯈꯜꯂꯒ ꯁꯤꯅ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯩ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩ ꯀꯔꯥꯏꯗꯅꯣꯝ ꯄꯥꯏꯔꯒꯅꯦ ꯂꯣꯠꯆꯔꯨꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣꯃꯤ ꯅꯪꯕꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯏꯃꯥꯒꯅ ꯈꯪꯈ꯭ꯔꯗꯤ ꯏꯕꯥꯅꯤꯃꯛ ꯗꯁꯥ ꯇꯥꯕ ꯇꯥꯔꯦ ꯋꯥꯅꯤ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯀꯔꯤ ꯐꯔꯛꯑꯕ ꯅꯄꯥꯗꯤ ꯁꯥ ꯆꯥꯅꯤꯡꯕꯅ ꯌꯥꯁꯦ ꯍꯒꯖꯕꯅ ꯂꯣꯏꯔꯕꯅꯤꯅꯦ ꯃꯀꯨꯗꯨꯅ ꯑꯁ ꯀꯤꯔꯦꯗꯣ ꯊꯣꯛꯅ ꯄꯥꯕꯕꯨ ꯉꯔꯥꯡꯗꯁꯨ ꯂꯝꯑꯣꯛ ꯑꯃ ꯐꯥꯔꯛꯇꯅ ꯐꯖꯅ ꯆꯥꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯁꯨ ꯑꯌꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤꯅꯤ ꯉꯔꯥꯡꯅꯤꯗꯅ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕꯒꯤ ꯋꯥꯅꯤꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯅꯪꯕꯨ ꯁꯥ ꯐꯥꯕꯨ ꯐꯥꯔꯛꯄ꯭ꯔꯣ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯤꯅꯣꯃ ꯌꯣꯝꯁꯤꯜꯂꯤꯗꯨꯅ ꯁꯥꯔꯣ ꯑꯗꯨꯕꯨ ꯌꯦꯡꯒꯦꯁꯦ ꯏꯄꯥ ꯑꯃꯨꯛꯇ ꯅꯠꯇꯦ ꯏꯄꯥꯕ ꯉꯁꯤꯗꯤ ꯁꯥꯒ ꯑꯝꯇ ꯐꯥꯔꯛꯇꯦ ꯁꯤꯗꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯌꯣꯝꯂꯛꯄꯅꯤ ꯑꯁꯦꯡꯕꯒꯤꯔ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ ꯑꯣꯛ ꯑꯌꯥꯏꯕꯗꯨ ꯑꯣꯏꯅ ꯆꯥꯗꯧꯔꯕ꯭ꯔꯅꯦ ꯑꯁ ꯌꯥꯗꯤ ꯅꯥꯕꯅꯤꯍꯦ ꯆꯥꯗꯣꯏꯁꯦ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯐꯤ ꯅꯔꯣꯜꯗꯣ ꯅꯆꯟꯅꯨꯄꯤꯗ ꯁꯨꯍꯜꯂꯨꯒꯦ ꯃꯣꯠꯄꯅ ꯂꯣꯏꯔꯝꯃꯅꯤ ꯀꯔꯥꯏ ꯏꯃꯥꯗ ꯄꯤꯔꯛꯑꯣ ꯅꯆꯟꯅꯨꯄꯤꯗ ꯄꯤꯔꯝꯒꯦ ꯌꯥꯔꯅꯤꯃ ꯑꯩ ꯑꯗꯨꯝ ꯁꯨꯖꯒꯦ ꯑꯦ ꯀꯔꯤꯅꯣ ꯃꯥꯅ ꯐꯤ ꯌꯣꯝꯂꯤꯁꯤꯕꯣ ꯀꯟꯅ ꯀꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯆꯤꯡꯅꯩ ꯏꯕꯨꯡꯉꯣꯅ ꯌꯣꯝꯂꯤꯕ ꯐꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯕꯨꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ ꯇꯦꯜꯍꯩꯕꯅ ꯎꯆꯦꯛ ꯃꯀꯨꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯐꯤꯅ ꯀꯨꯞꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯇꯦꯜꯍꯩꯕꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯄꯥꯅ ꯀꯣꯏꯊꯤ ꯊꯤꯔꯨꯕꯗ ꯃꯀꯨꯗꯨ ꯃꯄꯥꯅ ꯊꯦꯡꯅꯔꯝꯃꯤ ꯃꯃꯥ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕ ꯎꯆꯦꯛꯁꯤꯕꯣ ꯈꯨꯜꯗ ꯐꯥꯎꯕ ꯃꯥꯅ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯕꯗ ꯀꯤꯅꯔꯤꯕ ꯊꯋꯥꯏ ꯂꯧꯕꯤ ꯎꯆꯦꯛ ꯑꯁꯤꯕꯨ
ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯥꯔꯒ ꯄꯨꯗꯨ ꯂꯥꯛꯏꯕ ꯁꯤꯅꯗꯤ ꯑꯩ ꯍꯌꯦꯡ ꯁꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩ ꯁꯣꯏꯗꯅ ꯍꯌꯦꯡ ꯁꯤꯔꯅꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯅ ꯇꯥꯛꯏꯁꯦ ꯑꯩ ꯁꯤꯔꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯦꯜꯍꯩꯕꯅ ꯑꯣ ꯇꯧꯔꯤꯗꯅ ꯑꯃꯨꯛ ꯃꯆꯟꯅꯨꯄꯤꯅ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯀꯞꯄꯤ ꯃꯥꯜꯂꯤ 이붕아, ꯅꯪꯗꯤ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯕꯨ ꯀꯔꯥꯏꯗꯒꯤ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯅꯣꯅꯦꯍꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯍꯌꯦꯡꯗꯤꯅꯦ ꯋꯥꯊꯣꯛ ꯆꯥꯎꯔꯤꯅꯤ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅꯅꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎ ꯂꯥꯎ ꯃꯆꯤꯟꯁꯤ ꯃꯦꯜꯂꯒ ꯄꯨꯈꯣꯀꯣ ꯑꯃꯨꯛ ꯄꯤꯌꯨ ꯄꯤꯌꯨꯅ ꯈꯣꯡꯂꯛꯀꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯔꯦ ꯇꯧꯔꯤꯁꯤ ꯑꯁ ꯑꯩꯗꯤꯅꯦ ꯎꯆꯦꯛ ꯃꯀꯨꯗꯨꯅ ꯀꯩꯅꯣ ꯃꯣꯏꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯕ ꯋꯥꯁꯤꯕꯣ ꯃꯣꯏꯅ ꯀꯤꯕꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯀꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗ ꯃꯥꯜꯂꯦꯅꯦ ꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯩ ꯅꯣꯏ ꯌꯨꯝꯁꯦ ꯂꯩꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯈꯠꯇꯨꯅ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯄꯥꯏꯖꯈ꯭ꯔꯒꯦ ꯃꯆꯟꯅꯨꯄꯤꯅ ꯃꯤꯔꯣꯜ ꯂꯣꯜꯂꯤ ꯁꯤꯒꯤ ꯎꯆꯦꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯃꯥꯅ ꯏꯕꯦꯝꯃ ꯃꯅꯥꯛꯇ ꯆꯪꯒꯅꯨꯅꯦꯍꯦ ꯃꯄꯥꯅ ꯃꯤꯔꯣꯜꯁꯨ ꯉꯥꯡꯕ ꯉꯝꯕꯀꯣ ꯑꯩꯒꯤ ꯂꯤꯆꯩꯗꯣ ꯄꯨꯊꯣꯔꯛꯎꯅꯦ ꯃꯃꯥ ꯃꯀꯣꯛꯁꯤꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯒ ꯍꯥꯠꯍꯧꯔꯁꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯇꯦꯜꯍꯩꯕꯅ 이마 빠바 아무것도 뚜미네 레이코다 너희는 오르이 빠르도 와다 아둠 타자라가 레이도 부탄드로 우체가 시나 콩보다 미로네 시르디 아이코이 미웨이베세 모이는 콩라가 핫바다 아무것도 레름키드로 마쿠나 아이는 가사 하기 와두니냐 주미 마나 하이브 와세 마사누피나 얌 파자나 미로 ngang 하이바 이마 우체엑세 아이코이다 좀 탐마시 마마가 마빠가나 뚜미네 레이우네 헤이 ꯇꯦꯜꯍꯩꯕꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯎꯆꯦꯛ ꯑꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯨꯔꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯕꯤꯔꯣ ꯃꯄꯥꯅ ꯍꯌꯦꯡꯗꯤ ꯅꯃꯥꯔ ꯑꯩꯔꯝꯃꯗꯤ ꯁꯤꯔꯝꯃꯅꯤꯗ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛ ꯊꯤꯔꯒꯅ ꯅꯃꯥꯁꯨ ꯌꯥꯎꯅ ꯁꯤꯔꯝꯃꯅꯤ ꯇꯦꯜꯍꯩꯕꯅ ꯍꯌꯦꯡ ꯌꯦꯡꯂꯁꯤ ꯄꯥꯕ ꯁꯤꯕ꯭ꯔꯥ ꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯕꯤꯔꯣ ꯑꯩꯁꯨ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯇꯨꯃꯤꯟꯅ ꯎꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯁꯤꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯇꯦꯜꯍꯩꯕꯁꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯀꯨꯗꯨꯒꯤ ꯃꯇꯥ ꯅꯤꯡꯊꯤꯕꯤꯒꯤ ꯂꯩꯐꯝ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯦ ꯎꯆꯦꯛ ꯃꯀꯨꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥꯒꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯀꯟꯅ ꯁꯒꯣꯜ ꯇꯣꯡꯉ ꯊꯧꯔꯤꯗꯨꯕꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯂꯝꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕꯣ ꯍꯥꯏꯔꯤꯁꯦ ꯅꯤꯡꯁꯤꯡꯉꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯖꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯑꯩꯒꯤ ꯏꯇꯥꯗꯣ ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯃꯤꯅ ꯃꯀꯨꯂꯣꯏꯕꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯅꯪ ꯃꯥꯒ ꯂꯨꯍꯣꯡ ꯇꯥꯔꯗꯤꯕꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯍꯦ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯗꯨꯒ ꯃꯁꯛ ꯈꯨꯐꯖꯗꯨꯒ ꯍꯥꯏꯀꯥꯟꯗꯦ ꯍꯥꯏꯁꯤꯅꯤ ꯅꯪꯁꯨ ꯐꯕꯨꯗꯤ ꯌꯥꯝ ꯐꯖꯩꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯑꯗꯨꯗ ꯁꯀꯔ ꯇꯥꯈꯠꯄꯩ ꯋꯥꯅꯤ ꯑꯩꯗꯤ ꯅꯪꯒ ꯑꯣꯏꯅꯕꯨ ꯂꯨꯍꯣꯡꯅꯤꯡꯉꯛꯏꯅꯦ ꯌꯥꯔꯣꯏꯍꯦ ꯑꯗꯨꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯔꯛꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯣꯔꯣꯛ ꯃꯦꯠꯊꯣꯛꯀꯦꯒ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯄꯨꯝꯁꯥ ꯁꯥꯔꯒ ꯁꯤꯕꯩ ꯋꯥꯅꯤ ꯐꯔꯦꯁꯦ ꯅꯇꯥ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯥꯏꯀꯩꯗꯣ ꯀꯔꯣꯝꯗ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯨ ꯑꯦ ꯑꯃꯗꯤ ꯅꯤꯡꯁꯤꯡꯉꯦ ꯏꯕꯥꯅꯤ ꯍꯦꯛ ꯍꯦꯛ ꯍꯩ ꯆꯥꯕ ꯆꯠꯄ ꯍꯩꯀꯣꯜ ꯑꯃꯗꯤ ꯂꯩꯕꯅꯦ ꯃꯗꯨ ꯐꯪꯂꯗꯤ ꯑꯗꯨ ꯂꯥꯏꯔꯅꯤ ꯃꯥꯒꯤ ꯌꯨꯝ ꯊꯤꯕꯁꯨ ꯂꯥꯏꯔꯅꯤ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯣ ꯍꯩꯀꯣꯜ ꯍꯥꯟꯅ ꯊꯤꯔꯁꯤ ꯇꯦꯜꯍꯩꯕꯒ ꯎꯆꯦꯛ ꯃꯀꯨꯒꯗꯨ ꯍꯩꯀꯣꯜ ꯊꯤꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯉꯥꯎꯁꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯑꯗꯨꯅ ꯑꯣ ꯅꯪꯒꯤ ꯎꯆꯦꯛꯇꯣ ꯌꯣꯟꯗꯣꯏꯔ ꯃꯔꯨꯞ ꯌꯣꯜꯂꯣꯏ ꯃꯔꯨꯞꯁꯤꯡ ꯀꯔꯤꯒꯤꯅꯣ ꯌꯣꯜꯂꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯊꯋꯥꯏ ꯂꯧꯕꯤ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯂꯤꯗꯨꯕꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯅꯕ ꯇꯧꯔꯤꯔꯣ ꯅꯪꯒꯤꯗꯣ ꯃꯀꯨꯗꯨꯅ ꯆꯠꯂꯁꯤ ꯁꯛ ꯐꯖꯕ ꯅꯨꯄꯥ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯉꯥꯎꯁꯤꯟꯅꯕꯁꯤꯡꯗꯨꯅ ꯀꯩꯝꯇꯒ ꯍꯥꯏꯔꯝꯗꯅ ꯆꯠꯄꯤꯒꯦ ꯇꯧꯏꯅꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯃꯀꯨꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯣ ꯑꯃꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯀꯨꯁꯦ ꯂꯧꯔꯒ ꯆꯥꯁꯤ ꯃꯔꯨꯞꯁꯤꯡ ꯃꯀꯨꯅ ꯁꯥꯒꯣꯟꯅ ꯊꯧꯔꯣꯍꯦ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯅꯪ ꯍꯥꯟꯅ ꯑꯥꯗꯒꯤ ꯎꯁꯦ ꯑꯁꯤꯗ ꯇꯣꯡꯗꯒ ꯂꯩꯈꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯤ ꯃꯣꯏꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯛ ꯇꯧꯒꯦ ꯅꯪꯅ ꯊꯤꯛ ꯇꯧꯕ꯭ꯔꯥꯕꯨ ꯅꯪ ꯑꯣꯏꯅ ꯊꯤꯛ ꯇꯧꯔꯛꯇꯅꯀꯣ ꯑꯩ ꯑꯃꯨꯛ ꯑꯅꯤꯔꯛ ꯂꯝꯍꯥꯡꯒꯅꯤꯀꯣ ꯃꯤꯁꯤꯡꯗꯨꯅ ꯁꯦꯁ ꯌꯥꯝ ꯐꯥꯎꯏꯍꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯀꯨꯁꯤ ꯄꯥꯏꯈ꯭ꯔꯦꯅꯦ ꯃꯁꯤ ꯂꯩꯇꯨꯝꯅ ꯊꯣꯝꯃꯒ ꯍꯥꯠꯍꯧꯁꯤꯗꯅ
ꯁꯛ ꯐꯖꯕ ꯌꯥꯝ ꯊꯨꯅ ꯊꯤꯛ ꯇꯧꯔꯨꯍꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯗꯤ ꯈꯔ ꯐꯗꯧꯕ ꯅꯨꯡꯊꯤꯜꯁꯤꯗꯗꯤ ꯑꯩ ꯁꯥꯟꯅ ꯄꯥꯏꯕ ꯉꯝꯃꯣꯏꯀꯣ ꯃꯤꯁꯤꯡꯗꯨꯅ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯗꯤ ꯃꯤꯔꯣꯜ ꯉꯥꯡꯉꯤꯅꯦ ꯃꯁꯤ ꯐꯥꯔꯒ ꯌꯣꯜꯂꯗꯤ ꯃꯃꯟꯗꯤ ꯌꯥꯝ ꯐꯪꯅꯤꯁꯦ ꯑꯃꯅ ꯑꯃꯨꯛ ꯐꯥꯔꯁꯤ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯃꯗꯤ ꯇꯦꯜꯍꯩꯕꯅ ꯃꯁꯤꯒꯤ ꯁꯝꯕꯜ ꯎꯌꯨꯡꯁꯤ ꯐꯨꯛꯂꯒ ꯍꯦꯛꯇ ꯀꯟꯊꯔꯒꯦꯗ ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯩ ꯇꯦꯜꯍꯩꯕꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯗꯨ ꯇꯥꯟꯅ ꯇꯥꯟꯅꯗꯅ ꯁꯝꯕꯜ ꯎꯌꯨꯡꯗꯨꯅ ꯐꯨꯊꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯎꯆꯦꯛ ꯃꯀꯨꯗꯨ ꯋꯥꯟꯊ ꯅꯣꯛꯂꯝꯃꯤ ꯎꯆꯦꯛ ꯃꯀꯨꯗꯨꯅ ꯑꯩꯒꯤ ꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝꯅ ꯀꯟꯕ ꯖꯥꯠꯅꯤꯗꯅ ꯑꯩꯗꯤ ꯃꯣꯏꯅ ꯑꯣꯏꯅ ꯐꯨꯔꯛꯀꯗ꯭ꯔꯅ ꯈꯜꯂꯨꯔꯒ ꯃꯤꯁꯤꯡꯗꯨꯅ ꯌꯥꯔꯦ ꯐꯨꯔꯥꯅꯨꯋꯣ ꯑꯩꯈꯣꯏ ꯎꯆꯦꯛ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯊꯨꯅ ꯑꯩ ꯅꯥꯏꯅꯦ ꯃꯐꯝꯁꯤꯗ ꯎꯌꯨꯡ ꯑꯆꯧꯕ ꯁꯤꯅ ꯁꯝꯕꯜ ꯊꯤꯟꯖꯤꯜꯂꯝꯃꯤꯁꯦ ꯀꯅꯥꯅꯅꯣ ꯃꯗꯨꯁꯨ ꯑꯆꯣꯠꯄꯅ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯂꯔꯣꯏꯕꯣ ꯃꯥꯒꯤ ꯈꯨꯐꯨꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯂꯝꯍꯦꯟꯃꯩ ꯐꯨꯕꯗꯤ ꯍꯦꯟꯅ ꯀꯜꯂꯤꯉꯣ ꯇꯦꯜꯍꯩꯕꯅ ꯅꯣꯏ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛꯀ ꯊꯦꯡꯅꯔꯕ ꯍꯟꯗꯛꯇꯤ ꯎꯌꯨꯡꯁꯤꯅ ꯐꯨꯔꯣꯏ ꯈꯪꯍꯨꯏ ꯑꯇꯩꯗꯨꯅ ꯎꯌꯨꯡ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅ ꯑꯣꯏꯔꯖꯥꯠꯅꯣ ꯑꯣ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯆꯔꯣꯏ ꯉꯁꯤꯗꯒꯤ ꯎꯆꯦꯛ ꯃꯀꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯏꯔꯛꯄꯗꯒ ꯅꯣꯏ ꯊꯦꯡꯅꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅꯣ ꯇꯦꯜꯍꯩꯕꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯂꯥꯎ ꯆꯠꯂꯁꯤꯃꯨ ꯃꯤꯁꯤꯡꯗꯨꯅ ꯎꯆꯦꯛꯅ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯀꯣ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯁꯝꯕꯜ ꯈꯔꯝꯕ ꯃꯤꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯤꯔꯨꯁꯤ ꯑꯃꯅ ꯑꯃꯨꯛ ꯀꯩꯒꯤ ꯐꯨꯁꯤ ꯍꯥꯏꯔꯣ ꯑꯃꯅ ꯑꯃꯨꯛ ꯅꯠꯇꯦ ꯄꯩꯌꯥꯅ ꯁꯝꯕꯜꯁꯦ ꯈꯥꯅꯕ ꯍꯥꯏꯔꯨꯁꯤ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯉꯧꯁꯤꯟꯅꯕꯁꯤ ꯇꯣꯛꯑꯅꯤ ꯌꯥꯝ ꯅꯥꯏ ꯉꯧꯁꯤꯟꯅꯕꯁꯤ ꯑꯌꯣ ꯇꯦꯜꯍꯩꯕꯅ ꯃꯀꯨ ꯅꯪꯒꯤ ꯍꯩꯀꯣꯜꯁꯤ ꯊꯤꯕꯗ ꯅꯨꯃꯤꯠ ꯇꯥꯔꯦꯅꯦ ꯅꯪꯒꯤꯗꯣ ꯍꯩꯀꯣꯜ ꯑꯣꯏꯔꯝꯗꯗꯅ ꯂꯩꯀꯣꯜ ꯑꯣꯏꯅ ꯑꯣꯏꯔꯝꯅꯤꯀꯣ ꯅꯠꯇꯦꯍꯦ ꯂꯩꯀꯣꯜꯗꯕꯨ ꯍꯩꯅꯧ ꯄꯨꯡꯊꯣꯟꯗ ꯅꯠꯇꯅ ꯍꯩ ꯃꯌꯥꯝ ꯍꯧꯒꯗ꯭ꯔꯣ ꯑꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯥ ꯍꯥꯏꯕ ꯍꯩꯀꯣꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯝꯂꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯊꯤꯔꯒꯦꯁꯦ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯌꯥꯝ ꯁꯥꯅ ꯎꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯇꯨꯡ ꯑꯃꯨꯛ ꯏꯟꯅꯔꯛꯑꯣ ꯁꯛ ꯐꯖꯕ ꯅꯨꯄꯥ ꯎꯆꯦꯛ ꯃꯀꯨꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯥꯡ ꯊꯥꯗꯨꯅ ꯍꯩꯀꯣꯜꯗꯨ ꯊꯤꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯀꯨꯗꯨꯅ ꯍꯩꯀꯣꯜꯗꯨ ꯊꯦꯡꯅꯔꯝꯃꯤ ꯁꯤꯗ ꯂꯩꯔꯦꯍꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯂꯩꯐꯝꯁꯨ ꯈꯪꯂꯅꯤ ꯑꯗꯨꯒ ꯁꯛ ꯐꯖꯕ ꯅꯪꯒ ꯑꯃꯨꯛ ꯀꯥꯏꯅꯅꯤ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯗꯧ ꯃꯥꯜꯂꯦꯍꯦ ꯅꯪꯒꯤ ꯊꯃꯣꯏ ꯃꯆꯥꯗꯨꯔꯣ ꯀꯥꯏꯗꯣꯏꯁꯦ ꯃꯆꯥ ꯑꯣꯏꯖꯔꯁꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯟ ꯅꯥꯏꯄꯣꯟꯇꯦꯅꯦ ꯅꯪꯕꯨ ꯑꯁꯨꯛ ꯐꯖꯅ ꯃꯤꯔꯣꯜ ꯇꯝꯕꯤꯔꯤꯕ ꯅꯇꯥ ꯅꯤꯡꯊꯤꯕꯤꯗꯣ ꯃꯁꯛ ꯑꯃꯨꯛꯇ ꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯃꯥ ꯑꯃꯨꯛ ꯎꯔꯗꯤ ꯅꯪ ꯑꯩꯒꯁꯦ ꯌꯦꯡꯅꯤꯡꯉꯔꯣꯏꯍꯦ ꯈꯨꯐꯖ ꯃꯆꯥꯗꯕꯅꯤ ꯑꯗꯨꯗꯤ ꯎꯔ ꯈꯪꯉꯅꯤꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯕꯥꯅꯤꯁꯤꯗ ꯂꯩꯔꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ ꯍꯣꯏ ꯉꯥꯏꯔꯁꯤ ꯑꯗꯣ ꯅꯪꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯗꯤ ꯃꯤꯅꯤ ꯑꯩꯒꯤ ꯏꯇꯥ ꯅꯤꯡꯊꯤꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯑꯩꯁꯦ ꯐꯥꯕ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯉꯔꯥꯡꯅ ꯆꯥꯗꯅ ꯑꯃꯥꯡꯕ ꯐꯥꯎꯕ ꯑꯣꯜꯂꯝꯃꯗꯕꯅꯤ ꯑꯗꯨꯁꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯕꯣ ꯉꯥꯏꯍꯥꯛꯇ ꯎꯈꯥꯁꯤꯗ ꯉꯥꯟꯊꯔꯒ ꯇꯨꯝꯒꯦꯀꯣ ꯅꯪ ꯅꯣꯡꯉꯥꯟꯕ ꯍꯧꯗꯔꯣ ꯍꯣꯏꯅꯦ ꯇꯨꯝꯃꯨꯅꯤ ꯍꯥꯏꯕꯒ ꯇꯨꯝꯕꯅ ꯍꯥꯜꯂꯤꯅꯦ ꯃꯥꯁꯦ ꯑꯩꯒꯤ ꯌꯨꯝ ꯊꯤꯃꯤꯟꯅꯕꯗ ꯋꯥꯕꯅꯗꯤ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯅ ꯕꯣꯝ ꯂꯥꯎꯅ ꯇꯥꯔꯒ ꯇꯨꯝꯈ꯭ꯔꯤꯁꯤ ꯀꯌꯥꯗꯕꯨ ꯅꯨꯡꯁꯤꯔꯤꯕ ꯈꯨꯇꯨꯝꯅꯣ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯗꯤ ꯃꯥꯒꯤ ꯐꯖꯕ ꯃꯁꯛꯁꯤ ꯌꯦꯡꯂꯒ ꯑꯣꯏꯅ ꯅꯣꯡꯉꯥꯟꯕꯁꯤ ꯉꯥꯏꯔꯒꯦ ꯃꯀꯨꯗꯨꯁꯨ ꯋꯥꯕꯅ ꯎꯏꯊꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯃꯣꯏ ꯑꯅꯤꯗꯨ ꯇꯨꯝꯂꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯉꯩ ꯎꯆꯦꯛ ꯃꯀꯨꯒꯤ ꯃꯇꯥ ꯅꯤꯡꯊꯤꯕꯤꯗꯨ ꯃꯇꯥ ꯃꯀꯨꯗꯨ ꯊꯤꯕ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯩꯒꯤ ꯏꯇꯥ ꯃꯀꯨꯗꯤ ꯑꯥꯗ ꯇꯣꯡꯗꯨꯅ ꯂꯩꯔꯦꯅꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯏꯇꯥꯅ ꯇꯣꯡꯂꯤꯕ ꯎꯁꯤꯒꯤ ꯃꯈꯥꯗ ꯇꯨꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯑꯣ ꯃꯥꯅ ꯑꯩꯒꯤ ꯏꯇꯥꯁꯦ ꯐꯥꯔꯒ ꯄꯨꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯂꯤꯕ ꯖꯥꯠꯂꯥ ꯏꯇꯥ ꯃꯀꯨ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯣꯏꯔꯦ ꯅꯇꯥ ꯑꯩꯗꯤ ꯅꯪꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯔꯛꯏꯅꯤꯗꯣ ꯃꯀꯨꯗꯨ ꯃꯇꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯑꯩꯒꯤ ꯏꯇꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯒꯤ ꯈꯣꯟꯖꯦꯜꯅꯤꯅ ꯏꯇꯥ
ꯅꯪꯕꯨ ꯑꯩ ꯊꯤꯕ ꯂꯥꯛꯏꯔꯣ? ꯑꯩ ꯃꯥꯡꯗꯤꯌꯦ, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ꯫ ꯃꯥꯅꯤ, ꯑꯩ ꯅꯪꯕꯨ ꯊꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯏ꯫ ꯑꯩꯅ ꯈꯪꯉꯤ ꯅꯪ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯐꯠꯇꯕ ꯃꯤꯁꯤꯡꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯉꯥꯏꯈꯨꯋꯣ, ꯀꯔꯤꯝꯇ ꯈꯪꯗꯅ ꯇꯨꯝꯂꯤꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯗ ꯍꯥꯟꯅ ꯍꯥꯏꯔꯝꯁꯤ, ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯍꯣꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩ ꯎꯗ꯭ꯔꯗꯤ ꯄꯥꯈꯠꯂꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯥꯁꯦ? ꯃꯥꯔꯣ, ꯃꯕꯨꯛ ꯌꯥꯝꯅ ꯐꯕ, ꯃꯊꯧꯅꯥꯁꯨ ꯂꯩꯕ, ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯅꯤ꯫ ꯏꯕꯥꯅꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯣ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ꯫ ꯃꯀꯨ ꯑꯗꯨꯅ ꯃꯇꯥ ꯅꯤꯡꯊꯤꯕꯤꯗ ꯇꯦꯜꯍꯩꯕꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯅꯤꯡꯊꯤꯕꯤꯅ ꯇꯦꯜꯍꯩꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯜꯍꯩꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯤꯕꯤꯅ ꯃꯃꯥꯡꯗ ꯃꯀꯨ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ, ꯀꯅꯥꯅꯣ ꯅꯪꯗꯤ? ꯈꯪꯄ꯭ꯔꯦ ꯈꯪꯉꯤ, ꯑꯩꯗꯤ ꯂꯥꯏꯒ ꯃꯥꯜꯂꯨꯔꯦ꯫ ꯃꯀꯨꯅ, ꯂꯥꯏ ꯅꯠꯇꯤꯌꯦ, ꯑꯩꯅ ꯍꯥꯏꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯩꯒꯤ ꯏꯇꯥ ꯅꯤꯡꯊꯤꯕꯤꯗꯨꯅꯦ꯫ ꯐꯖꯗ꯭ꯔꯥ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯁꯛꯁꯦ? ꯍꯣꯏ ꯐꯖꯩ꯫ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯊꯦꯡꯅꯔꯝꯃꯤꯅ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯒꯦꯀꯣ꯫ ꯃꯀꯨꯅ, ꯑꯁꯦꯡꯀꯤ ꯅꯪ ꯍꯜꯂꯗꯣꯏꯔꯣ? ꯑꯁ, ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯥꯁꯦ ꯀꯥꯏꯍꯧꯔꯗꯕꯀꯣ꯫ ꯍꯣꯏ, ꯍꯜꯂꯒꯦ꯫ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗꯕꯅꯣ ꯁꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛ ꯑꯁꯦ? ꯍꯟꯗꯛꯇꯤ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨꯀꯣ꯫ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯤꯅ ꯐꯥꯈꯤꯕ ꯊꯣꯛꯑꯗꯤ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯤꯕꯤ ꯀꯧꯏ, ꯑꯗꯨꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯕꯤꯌꯨ꯫ ꯑꯩꯒꯤꯅ ꯇꯦꯜꯍꯩꯕ ꯀꯧꯖꯩ, ꯑꯗꯨꯅ ꯁꯣꯝꯁꯨ ꯇꯦꯜꯍꯩꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯨ꯫ ꯃꯀꯨꯅ, ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯊꯃꯣꯏ ꯊꯃꯣꯏ ꯀꯩꯅꯣꯝꯃ ꯐꯥꯎꯅꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯅꯤꯡꯊꯤꯕꯤꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯒꯤ ꯏꯇꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯅ ꯁꯣꯝꯗ ꯑꯋꯥꯃꯟ ꯁꯣꯏꯗꯅ ꯇꯧꯖꯒꯦ꯫ ꯑꯗꯨꯒꯤꯗꯤ ꯌꯥꯔꯦꯗ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯣ ꯏꯇꯥ, ꯑꯥꯗ ꯂꯥꯛꯏꯕ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯃꯤ ꯈꯔꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯐꯠꯇꯕꯁꯤꯡꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯗ, ꯑꯩ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯕꯁꯤꯡꯗꯨꯁꯨ ꯌꯥꯎꯏ꯫ ꯁꯛ ꯐꯖꯕ ꯅꯨꯄꯥ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯡꯕ ꯁꯤꯃꯇꯪꯒ ꯄꯥꯡꯕꯤꯔꯝꯃꯨꯗꯅ꯫ ꯑꯥꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯃꯤ ꯈꯔ ꯁꯥꯟꯊꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇ ꯁꯥꯟꯊꯕꯤꯔꯝꯃꯣ, ꯅꯠꯇ꯭ꯔꯗꯤ ꯏꯇꯥ ꯏꯕꯥꯅꯤꯁꯦ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯔꯅꯤ꯫ ꯏꯇꯥꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯕ ꯌꯥꯏ, ꯑꯩꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯎꯁꯥꯁꯦ ꯊꯦꯛꯆꯕ ꯇꯥꯔꯦ꯫ ꯃꯤꯁꯤꯡꯗꯨꯅ, ꯀꯅꯥꯅꯣ ꯁꯤꯅ ꯆꯩꯒ ꯊꯦꯛꯇꯅ ꯇꯧꯔꯤꯁꯤꯅ? ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯆꯩ ꯊꯥꯡꯁꯤꯡꯁꯤꯗꯤ ꯂꯐꯣꯏ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂ? ꯃꯥꯗꯤ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯕꯨ ꯆꯦꯟꯁꯤꯜꯂꯦꯅꯦ꯫ ꯐꯨꯕ ꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯌꯣ, ꯑꯌꯣ ꯏꯃꯥ, ꯑꯁ, ꯊꯥꯡꯒ ꯆꯠꯄ ꯅꯪꯗ꯭ꯔꯤ ꯇꯧꯔꯤꯁꯤ꯫ ꯑꯌꯣ! ꯃꯀꯨꯅ, ꯈꯝꯗꯧꯏ, ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯇꯦꯜꯍꯩꯕꯅ ꯃꯤꯁꯤꯡꯗꯨ ꯇꯞ ꯇꯥꯈꯩ ꯐꯨꯕꯗꯒꯤ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯦꯜꯍꯩꯕꯁꯨ ꯃꯀꯨꯗꯨ ꯅꯤꯡꯊꯤꯕꯤꯗ ꯐꯖꯅ ꯁꯤꯟꯅꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯦꯜꯍꯩꯕꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯄꯥꯒ ꯃꯃꯥꯒꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯤꯡꯊꯤꯕꯤꯒ ꯃꯀꯨꯒꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯦꯜꯍꯩꯕ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯇꯧ ꯎꯠꯂꯝꯃꯤ꯫ ꯃꯄꯥꯅ, ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯃꯃꯥꯅ, ꯏꯆꯥꯅ ꯅꯍꯥꯟꯈꯩ ꯃꯪꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ, ꯏꯅꯃꯔꯣ ꯏꯃꯥ, ꯑꯣꯏꯔꯝꯃꯅꯤ ꯀꯩꯅꯣ, ꯅꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯅꯗꯤ꯫ ꯑꯗꯣ ꯃꯀꯨꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯄꯥꯅ, ꯃꯀꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯃꯧ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯒꯕꯨ ꯃꯀꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯇꯦꯜꯍꯩꯕꯒ ꯅꯤꯡꯊꯤꯕꯤꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯀꯨꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫